India the COVID vaccine ready tawre PM Laibak asigi oina COVID vaccine sem saba loire expert na ayaba hek pibaga vaccination gi thabak athubu matamda horagani haina Prime Minister Narendra Modi na lauthokre Coronavirus ka mari lainana ngasi virtual oina pangthokiba all political party mifamda mathaki wafam si Prime Minister na phongtok laduna mahakna hai vaccine asigi mamal gi wafam di state government singa wari sanaraga lepkani Mifam adu da wangang laduna Prime Minister Narendra Modi na hai aikhoi gi scientist sing na mai pak na COVID vaccine puthokpaga loina na malem da khwaidagi mamal hongba vaccine ama ohenga dori masina maram oiduna malem gi leibak sing na India da mai onsin ba hore hai ba wafam thamki Expert sing na ayaba hekpi waga vaccination ki thabak horagani masi cheyol khara khaki manung da di soidana horagani haina su phongdoki expert sing na su covid vaccine cheyol khara gi manung da soidana miyam da phangalagani haibagi thajaba pire haina su prime minister na panki Public health top priority thamduna COVID-19 vaccine gi mamal kaya oigadage haibasi mari leinana state singa tanaraga makhoi gi condition gi matungina lepkadabana all political party gi ngasi saruk yariba khudingmakna masigi matangda aiba oina suggestion pibiu haina su prime minister Narendra Modi na phongdoki Amaromda government ki phangba paugili khul paladuna news agency PTI na hai COVID-19 vaccine ahan bada health worker amadi ani subada frontline worker singda vaccination tawgani Virtual oina ayuki pung tara makhaidagi haukiba all political party mifamaduda Lok Sabha amadi Rajya Sabha ki member sing saruk yabagi mathakta makok thongba union minister sing saruk yaki mifamaduda masak naiba political party singdagi lusingba tarani thoi amadi MP manga na wangang ki opposition ki maikaidagi coronavirus vaccine karamba matamda puthokani amadi masi distribution taunaba kari plan tauribagi haiba wafam pukhatnarakhi Coronavirus pandemic ka mari leinana lengak na all political party gi mifam kouba ngasigi asina anirak subani mifam aduda union defense minister Rajnath home minister Amit Shah health minister Harshvardhan saruk yaki prime minister Narendra Modi na Ahmedabad Hyderabad amasung Pune da leiba pharmaceutical company singda hakthengna na yengsiluraba matung ngasigi all political party gi mifam adu pangthokibani aduga atoppa pawmana COVID na leikidabagi mathau mangam pangthokpada imung manungdagi sel lawkhiba sing handok hannaba CMO singdagi report kaukre Dr. K Rajo COVID-19 na maram oirga leikidaba singi aroiba mathau mangam pangthokpada imung manungdagi sel lawkhiba sing adu handok hannaba CMO singdagi report kaukre haina health services gi director Dr. K Rajo na phongdokre wafam si COVID-19 ga mari leina health department na irai numit khudingi pangthokpa paumi singo unabagi thoramda phongdokhibani COVID positive oirga lekhidaba singi aroiba mathau mangam pangthokpada sangba sel puthokpagi matangda DC amasung Directorate of Health Services Manipur ani gi marakta pau phauna bawatpagi mami chauna tare masagi matangda kari thorang paikhat pirabage haina hangba wahang amagi paukhum piraduna Director Rajo na haiki mamangda pau phauna bawat abasu matung tarpada ningthina pau phauna duna CMO singdagi report lawduna thabak paikhat bahoragani ngasi phawgi oina COVID-19 na maram oirga lekhidraba apunba mi masing sani ga mudra mari asigi manungda mi humdra tereti hospital ta pukhalaba matung pungkun mari gi manungda lekhidabani maram asina COVID-19 gi layong leiraba mi singna yumda mi khangandana leibagi mahutta test tawthokpi duna athubu matamda layeng biho haina health directorate ki maikei gi Manipur miyamda appeal tawki ngasi lamphel da leiba health directorate complex ta pangmi singa unaba duda director Dr. K Rajo na haiki lekhidraba COVID positive sani ga mudra mari asigi manungda mioi chani ga mudra di comorbidity haibadi atei leina sunaba mi ngaktani lekhidaba singa sigi manungda healthcare worker ani su yauri lekhidraba singa sina hospital da leiramba pung singda yenglaga pung kunmari haibadi nongmagi manungda lekhidaba masingna khwaidagi yami Pungkun meri gi manung dalai khidaba masing asi humdra tareni pung nipunipan haibadi numit ini gi manung dalai khidaba na yang khaini thoini pung humdra ni thoi haibadi numit humni gi manung dalai khidaba na kontraum doini masagi sahi gi oina yeng badana sahi humphuma thoi dagi na sahi humdra manga phabu dalai ba masing na khwai dagi yami kanglup asida leiba sikhiba masing asi phabu da cham ga sungna taret sure sahi nipu taruk dagi sahi humpu phabu da leiba mi singna ani suba khwai dagi yamna lekhidaba sahi kanglup wairi adubu pokpuda ngairiba angang dagi horaga sahi tara manga phawbuda lekhidaba singi oina hujik phawbuda angang ani lekhidre masina sibagi chang khwaidagi yamna nemba sahi kanglup oiri amaromda lekhidraba mioi chani ga mawdra mari asigi manungda nupa chani ga sukna mapan amasung nupina marphum ngani masi maru oina nupa singna mapan thokpa chathok chasin tawbagi chang henbana oiramgani haibagi wafamsu mahangna thamki aduga topa pawmana PM Swanidhi loan pibada small amasung hill state ki oina Manipur na makok tare Inspector Premchand da CM Gallantry Award ngangom bala da Inspector gi rank phawgi pham piragani Biren Laibak asigi oina PM Swanidhi loan pibada small amasung hill state singi manungda Manipur na makok tare haina Chief Minister N Biren Singha na phongdokre
Chief Minister wafam si planning development sinduna city convention da pangthokiba emergent Manipur the most improved state India today state of the state survey 2020 gi thorom da phongdokibani Biren hai government ki maike de gi laibak thiba thogdo ama de gi lekhidraba Manipur police ki inspector Premchan gi imung da ex gracia oina lupa lakh tara piragani process loina komthoktuna imung munung gi mi ama thabak hablagani government mamang dam mahaki ana layeng nabagi damak to lupa lakh tara mateng pangkhre mahaki layeng bada sangkiba senpham reimbursement tawragani mangon the CM gallantry award piragani Manipur si sports ki power house ni hainari bani Asian football league ta Manipur gi sanaroi ni phum do yawba si nungai nupi football sanaroi singi marakta ngangom bala asi singthani ngai ni mi koti chama kunthra manga leiba leibak asigi manungda ahan ba nupi footballer oina international club ta sanari ba si Manipur gi oina sauthok saini ngai ni government ki maike gi mahakpu inspector gi rank phawbu gi pham ama piragani post asi leitrabasu government na post creation tawgani Amaromda commando singi allowance asisu revive tawragani haina chief minister na phongdoki chief minister na makhata na hai ngasi government na phangliba achievement asi miam punna hona minabanani state asi law and order da ahan ba economy tourism infrastructure entrepreneurship health ani sube inclusive education da ahum suba governance agriculture da mari suba position da lai cleanliness amasung environment asi nemna lai sothana leiriba sing asi phagatna ba honasi Amaromda PM Swasnithi loan pibada small amasung hill state yoina Manipur na makok tare haina Ministry of Housing and Urban Affairs tagi serol thargle masi state asigi oina chauthok chaningai ni haina N Biren Singha na phongdoki Biren na haiki COVID-19 vaccine puthokle masigi distribution gi damakta Ministry of ICMR tanarga task force committee semkhre district level committee su semle sayol asigi manungda phamung chama dagi chama yankhai phawbul leiba dedicated COVID hospital ama Jenims ta hangdok lagani COVID ki symptom bulaba natraga chingnaba leirabadi hospital da pukhatuna doctor singna tanabiyu matam chana pukhalaglavadi pamdaba thodok sing asi thoklamdaba yai haibasi miyam punna wakhal taminasi singi district sing da paikhaliba thabak thorom singi matang da paluduna biren hai government na lauthokkiba package sing asigi progress asi mafam atugi CSO singa review tawminari Jiri lambida RCC thong amata saramdaba diversion oina sel kya sangna amakhak saramba asi lot pe yadabana miyam mangda tholagle Community amana community amabu panba post kya social media ta thagat poi Manipur da leriba community khudimaki lol khangba mi cybercrime unit ta thamle magi lol da communal sagatpa group sing lai community khudimang na dharma gi oiba mafam da khud thingjin bi ganu dharma adu gi ning tamba adumak leijesanu masida politicize tawba si afabana te haibasi community khudimang na wakhal tamina si dharma khudimak ikai khumnasi politics tawge hairagana human value da tawsi atei da tawgumsi Amaromda mahak na hai ima market saba loihodaba district singda market asi sargani Bishnupur gi oina su sana batauri rural economy asi phagat handana state ki economy phaba yaroi popi tharamba singi rehabilitation oina alternative oina thana ba pambi pi ba horgani pilot project asi hauna ba lupa lakh humpu leire khulgilu singba sing kauduna mari leina ba official singa hiramasi gi matang da khanaragani ADC gi chairman taruki oina su gari ahum athuba matamda yenthok State asigi cancer hospital ama thamna bagi damakta Tata Trust ki team ama laktuna lam yengle Jenims ki manungda lam 3.5 acre asi government piragani amasung PPP model da mathang sehi gi December phawb gi manungda sanga ba yana ba honaragani haina N Biren na phongdoki Deputy CM Y Joy Kumar na preside tawkiba thorom aduda Minister MLA Singh amasung MP Singh na guest of honor oina saruk yaki Thoromaduda Manipur Mental Health Helpline 104 launch tawkibaga loinana Chief Secretary Dr. Suresh Kumar amasung DGP Manipur LM Khautena mana pikhi Arobada Paubilai News Reader ki video bu yengpiri bu khuding mapu thakachari